Matamgi Manipuri Wari, channel asibu tabiriba khwai pumnamakpu taramna okjari. Ngasi sumahusagum Samjigi Nachom mapal suba tangkak amok puduna lakjari. Punna taminarasi. Yangoy sana masado akibana pik thalakle. Kaifa jat krido amuk kari thokpa haina sordu chening tana honba ngamjadre. Mana thokhanbani oihanbani haina khanduna tisulaire. Ngayhaki matung makhada kaifana kon kanna wangang lidu tarduna hobi thoklae. Nakhoi sugam na laibo kari mata khangdrisi kaigino ha CCTV camera ge footage pamei. Security singdo tumin loine laine. Dada Sana jangkruzo da ain harise nangondare jangkro. Yangoy sana sumakha taramdana mathakta kakhatke. Kaifa sumasado tofam khangde tainafam su khangde. Sofa thuda phamduna lay. Chawbagi oihoriba phibam gari do nungtigi kaifananda pubane. Sananbi nang nungasina mai pakpagi minok nonglamgani ko. Nangisu matam lakini soidana lakini. Nakana amadana ratna do hombe mapuri pagi managda janglae. Tarun sofal khari yengduna lairami ratanana. Akhoi baba wari yarubam laire. Kaidaure mama. Aikhoi tonon bagi wari nida. Tarun do fal kumjilamlaga. Kaidaurage do mayik sing hayudana do. Nahando khoi to mana bajar dai halakpada nupi amaga yum amada jangki haine. Mi ani di sure. To mana hairisi gumna hairakpa. Karino ne hairisi ba. Aiga tombaga nongma chatlaga yengthose hainarini. Kamdaubanone he. Yumduda laiminaibu haina taida. Ontho ida aingi ichase angang ni haidana phuraga jairaga warak ni sunate. Haujikpu kamdausigi moi baba. Nangna chatlaga kanano karino do phajana hangdorao. Aduga lohong thokpina badawbana phare. Aisu adumaina khalibanine. Talai madu mathakta kaki tawbada mapana uraduna kaurae. Tononba sida lakho. Kakhatki tawramba nupado mapana kaurakpaduda changsali. Sida phamo wari masase. Changsanuna phammi. Nupi machado kanagi macha masuna. Kari lamdaino ipada singna hayu. Talaiba pokhom pibagi mahod ratanadi yengae. Tarunna hayune. Aigi life ne aigi apambane sida kanamtana khuthingilakano. Tonba adu hariba nang aigi kana oirige. Aigi yamna khanbiba yam nungsibiba sabana karimta kanaroi. Mi ategi mita utchaiba ngamle haidana aingona su ngamni haibagi wakaldaw thadokpiyo. Asi hairaga hawkatke mapana haihoriga do taramdana mapanda uino thorakle. Aduga gari start tawraga thawdorakle. Nupina koisa angapane. Nang namaram oiragane. Aigi mana hundo amaga chatkribado. Aduga aigi yam khanbibaga saradana. Nacha nupadana pamjaba nupiduna ena khanglaadi nachadugi hakan changkhinine. Telaibadu mayumda yauraduna changlakpado masadu ihang hangbagumna tawi. Aibu phone tawshirane. Ma thabak changakanda maina tawjarasanida. Tawraroigida. Tawraroidrane mabo. Mathanda mukwa hangjari pokom pipam khangdramale George tagi secret tu thoraklaga chamkatuna thai. Pocket ta yawriba phone do khinglakpaduda lokthokuna yengi. Collar do ubada maithungda masak khangdana minok amatam lai. Somdana Ningthoi mama gi hidak pijaramaga makhoigi kanda changlakpani. Naubina che warhim ta sase. Kai thore naubia. Nahanupi mala ame chiche se mama oigena haiba. Kai noi se Masanubado nongjen kawi hai. Ichiga sahana khangnei na hai. Ningthoi mathanta karino sukan khalludaba wa matari sibo haina khalli. Naubia imana kari hai kige. Tisi so lohong mudu yar abanina imana so yaning bajani. Yare haina badu di hai kidriye. Chichega wari saraki ken hai kibani. Je nang datel hai baga nabani jinni ba maongda andalai du sharupadi asina hena phayina khalle aidi. Mi su phaba male. Ningthoi wakhalduda Naubia nangna khangdaba wa yamna leiri. Kari noina tawduse. Telhaibada haisera. Amuk phat chawgala agana mi ga haluk harakani ni madi.
Nawido machina kumlaktabaduda masu makha tarakdre Ningthouja matha sana phamli adumna ngahak leiraga telhaibada call tawra'e Chak charabo Chadri Kaige Hangdokluraga Ningthouja ningsingla'e telhaibagi maongdo ma leitrabadi chak thungamaroi haimbusu ningsinglakli Janingdre Thongba talledi hainuda Pokhom pirakdre kumlaktabaduda amung sainjila'e Phagi tawbanida Noima khara pharaba Hanglakani khangludaba wahangni Kharadi phare Ai miss tawraira Jomna hangnibani ko ba phano Aisu khangida Somda nupado masa khangda momonokli Numit nini gi matungni Chawmudo ICU da oina thamle CCTV camera dagi gari brake thadalamba nupado masak khangladuna pharabaso sanahanbiga kari sumari lengnade haiduna hairakli Kaiphanda kalaktuna tawbadi haina khomle hanjin phuraga hangadu phawba chap manaba bokhum pirakli nupado jailda makhatana wahang pahong tawnaba thamle Sanahanbigi mayumda chatluraso solondana leirami Namit kharanigi matungni Nongdren na mayumda halaklaga changaktuna sofaduda phamle Ratna su changsalakduna phamae Achauba coffee se maura Yarni ma wari inda sase Karina kaidawrage Ima lohongbagi wado makha taragumse Kaigino ne Maramdo hangla anu to ase Karino ne he achauba Napido akhoi tonhonmaga khangnaba oiramale Aiso hana khanghaudre Ratna da wa makha tarakidre machanupada munna yengae mikup kharagi mamangni ngasidi Ningthouja mama naba khara phare haiduna mayumda halagena thorakpani Nongdren ga lambi da thignarami Ningthoi renta haladoira halage Da Nongdren de sida kaidawramino Thong sari se yengba lakpane handoi oirade chatminakrasine Ningthouja lakminaraga atabi wari masado age haiduna ninglami lambi dani Da Nongdren wam ta haigena Gari wano hayo Nahando imaga la ame haye La ame Da Nongdren da so aida hana yaudre Adukumbagi wadu de Da Nongdren da so hana haida banina Ado Nangai ningido koidana dum hayo Da Nongdren aigi khangnaba mi laye Oh kanano kari lamdaino mamingna kari kauba Telhaiba kawi Ha telhaiba haiba CG Enterprise ki CEO do nadra Hoi mani Nongdren masado haifam khangdaba matawrae Yam bhai kayam kuirage Khangnabadi schooling day dum khangnakibani Relationship telhaibadi chahi omta ngairi Nongdren wakhalduda aina nungsibase hana phongnamnabadi Asumna Ningthouja hospital loina kumhoragena leihore Nongdren thabuk maphamda chatlamdabi mayumda oina halae Ningthouja magi cabin da leina telhaibada message thai Ai duty horeko Asomna nupadu sa message lakba ngairambra karino phat halae Ai hore lo bala age Hauji kai dawrige Meeting dawri ai kona tharage Okay Ningthouja phone du thambaga masado thuk laurokduna bathroom da jensele masado tingnamadi phaunjei adubu thoina khanjilodre Hospital hour loirakladuna thoklakpada telhaiba hana nangaiduna leirambadu ubada nokfet tawna yenglae Laode noktana leiranu Anido mayumda halakminare Makhoigi gate Ratna ga nupa amaga ngaiduna leirambaduda Ningthouja telhaibada yengae Telhaiba bishumna soktoklaga yengi aduga usinadaba saraga Ningthouja makutu chingaga changkhige tawbani Ratna na Tonhonba ngaikho Upai leite imungdu punna changminarakli Ratna du yumdu to ko yengi Ai chalo lage Yare bema loluranu Adui saruk wari yoina sasi Ningthouja du phamtharae telhaiba su bishum soktoklaga yengduna lei Ningthouja di Ratna ga harau wari sari ngaihak leiraga Ratna sumayum hankre Ningthouja ising thakena kitchen da changbada tawramliba maongduda telhaibada yenglae
ꯑꯃꯗꯨꯁꯨ ꯏꯀꯥꯏ ꯈꯪꯗꯒꯩ ꯃꯀꯣꯛꯇ ꯍꯣꯠꯆꯤꯟꯅꯔꯒ ꯊꯣꯛꯈꯤ꯫ ꯈꯥꯏ ꯂꯦꯝꯃꯤꯁꯤꯕꯣ ꯁꯤꯕꯨ ꯁꯤꯔꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯏꯔꯤꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯀꯣꯐꯤ ꯁꯦꯝꯃꯒ ꯇꯤꯚꯤ ꯀꯥꯗ ꯄꯨꯊꯣꯔꯛꯂꯒ ꯄꯨꯟꯅ ꯊꯛꯃꯤꯟꯅꯩ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯐꯦꯁꯕꯨꯛ ꯁꯨꯝ ꯌꯦꯡꯕꯗ ꯃꯤꯝꯁ ꯑꯃ ꯊꯦꯡꯅꯕꯗꯨꯗ ꯇꯤꯡꯈꯠꯇꯅ ꯂꯧꯊꯣꯔꯛꯏ꯫ ꯉꯥꯎꯔꯕꯣ? ꯁꯤ ꯑꯝꯇ ꯌꯦꯡꯉꯨꯅꯦ, ꯅꯪꯅ ꯌꯥꯝ ꯇꯧꯕꯗꯨꯅꯦ ꯍꯥꯏꯕ, ꯁꯝꯒ ꯌꯥꯝ ꯅꯥꯟꯕꯗꯣ꯫ ꯇꯦꯜꯍꯩꯕꯗꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯤ꯫ ꯇꯦꯜꯍꯩꯕꯗꯒ ꯁꯦꯠ ꯊꯥꯔꯒ ꯅꯣꯛꯂꯤ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯇꯧꯗꯦ ꯍꯥꯏꯒꯦꯔꯕꯁꯦ, ꯅꯁꯝ ꯑꯁꯥꯡꯕꯗꯨꯗꯒ ꯍꯥꯏꯒꯠꯂꯒ ꯍꯦꯔꯣꯒ ꯁꯥꯕꯗꯣ꯫ ꯍꯟꯗꯛꯇꯤ ꯇꯦꯜꯍꯩꯕꯁꯨ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯋꯥꯎ, ꯀꯩ ꯅꯨꯃꯤꯠꯅꯣ? ꯅꯣꯛꯄ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯦ? ꯗꯦꯠ ꯏꯁꯤꯟꯍꯧꯒꯦ ꯇꯧꯅꯤꯗ꯫ ꯇꯦꯜꯍꯩꯕ ꯋꯥꯈꯜꯗꯨꯗ ꯂꯟꯊꯣꯏ, ꯅꯪꯅ ꯑꯩꯁꯦ ꯄꯨꯔꯥ ꯑꯣꯟꯊꯣꯛꯄꯤꯗꯧꯔꯦ꯫ ꯂꯟꯊꯣꯏꯅ ꯅꯣꯛꯏꯗꯨ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯌꯥꯔꯦ, ꯑꯩ ꯍꯤꯒꯠꯃꯟꯈ꯭ꯔꯦ, ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯉꯨꯔꯒꯦꯀꯣ꯫ ꯍꯧꯒꯠꯀꯦ ꯇꯧꯕ ꯅꯨꯄꯤꯗꯣ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯊꯔꯒ ꯐꯝꯊꯍꯜꯂꯤ꯫ ꯌꯥꯝ ꯉꯜꯂꯤ, ꯉꯥꯏꯍꯥꯛ ꯐꯝꯈꯣ꯫ ꯂꯟꯊꯣꯏꯁꯨ ꯏꯀꯥꯏꯅ ꯈꯖꯤꯛ ꯌꯦꯡꯉꯛꯏ꯫ ꯅꯥꯀꯟ ꯑꯃꯗꯅ ꯁꯅꯥꯍꯟꯕꯤꯅ ꯑꯅꯤꯁꯨꯕ ꯄ꯭ꯂꯥꯟꯁꯦ ꯄꯥꯡꯊꯣꯛꯑꯝꯃꯒ ꯗꯨꯕꯥꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ꯫ ꯅꯃꯤꯠ ꯅꯅꯥꯁꯤꯡꯗꯣ ꯁꯤꯡꯅ ꯌꯦꯡꯂꯒ ꯄꯥꯡꯊꯣꯛꯀꯗꯧꯕꯅꯤ꯫ ꯐꯅꯤ ꯃꯦꯗꯥꯝ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯕꯁꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯂꯤ꯫ ꯄꯨꯂꯤꯁꯅ ꯇꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪꯅꯕꯒꯤꯗꯃꯛꯇ ꯁꯅꯥꯍꯟꯕꯤꯗꯤ ꯎꯅꯕ ꯆꯠꯂꯕꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯆꯥꯛꯈꯨꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯃꯀꯣꯛ ꯈꯖꯤꯛ ꯉꯥꯎꯔꯛꯇꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤꯉꯩꯗ ꯀꯩꯐꯥꯅ ꯆꯪꯂꯛꯄꯒ ꯇꯟꯖꯥ ꯆꯥꯅꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯁꯅꯥ, ꯀꯩꯗꯧꯔꯦ? ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯇꯧꯏ꯫ ꯗꯗꯥ, ꯒ꯭ꯌꯥꯁꯁꯦ ꯑꯝꯇ ꯃꯨꯊꯠꯄꯤꯌꯨꯕ꯫ ꯀꯩꯐꯥ ꯆꯪꯁꯤꯟꯗꯨꯅ ꯒ꯭ꯌꯥꯁꯇꯨ ꯃꯨꯊꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ, ꯅꯁꯥꯗꯣ ꯀꯔꯤꯝ ꯆꯥꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯃꯁꯥꯗꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯇꯨꯅ ꯕꯥꯠꯔꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯀꯩꯐꯥꯁꯨ ꯄꯥꯈꯠꯇꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝꯗꯣ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯄꯥꯏꯁꯤꯟꯕꯤ, ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯅꯥꯡꯒꯟꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯄ꯭ꯔꯃꯣꯗ ꯆꯪꯂꯛꯄꯗꯨ ꯎꯔꯗꯨꯅ ꯀꯩꯐꯥꯗꯨ ꯈꯖꯤꯛ ꯍꯟꯗꯣꯛꯏ꯫ ꯀꯩꯗꯧꯋꯦ ꯍꯥꯏꯔꯤꯅꯣ ꯅꯍꯩꯆꯨꯕꯣ? ꯀꯔꯤ ꯆꯥꯔꯨꯔꯕꯅꯣ ꯈꯪꯗꯦꯕꯣ꯫ ꯄ꯭ꯔꯃꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯗꯣꯛꯇꯔꯗꯅꯦ ꯐꯠ ꯆꯠꯊꯣꯛꯎꯔꯣ ꯆꯠꯂꯣ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯁꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯆꯠꯇꯅꯕ ꯍꯥꯏꯔꯛꯏ꯫ ꯌꯥꯅꯤꯗꯕꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯍꯩ, ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ, ꯆꯠꯂꯨꯅꯦꯍꯦ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯆꯠꯂꯣ꯫ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯅꯤꯗꯨ ꯐꯠ ꯐꯠ ꯌꯦꯡꯅꯩ꯫ ꯃꯕꯣꯛꯅ ꯍꯦꯛ ꯌꯥꯗꯗꯅ ꯑꯅꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤ꯫ ꯃꯔꯝꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯅꯤꯃꯛ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯅꯔꯁ ꯑꯃꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯌꯥꯎꯕꯤꯕ꯭ꯔꯥ? ꯌꯥꯎꯔꯗꯤ ꯆꯪꯕꯤꯔꯛꯄ ꯌꯥꯔꯒꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯀꯩꯐꯥꯒꯗꯣ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯗꯥꯛꯇꯔꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯀꯣꯛ ꯉꯥꯎꯕꯅꯦ꯫ ꯃꯃꯥꯡꯗꯁꯨ ꯍꯦꯛ ꯇꯧꯕ꯭ꯔꯥ? ꯇꯧꯗꯦ꯫ ꯑꯣ, ꯇꯦꯁ ꯈꯔ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯇꯦꯁ ꯀꯤꯠ ꯑꯃ ꯄꯤꯔꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯇꯦꯁ ꯇꯧꯕ ꯆꯪꯈꯤꯕꯒ ꯀꯩꯐꯥꯅ ꯗꯣꯛꯇꯔ, ꯃꯥꯒꯤꯁꯤꯕꯨ? ꯗꯣꯛꯇꯔꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯔꯥ? ꯍꯥꯏꯕꯗꯤ? I think she is pregnant, nothing serious. ꯀꯩꯐꯥ ꯄ꯭ꯔꯦꯒꯅꯦꯟ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯁꯨꯛꯂꯒ ꯊꯣꯔꯛꯄꯗꯨ ꯎꯔꯗꯨꯅ ꯁꯛꯐꯝꯗꯨ ꯑꯣꯜꯂꯒ ꯁꯅꯥ, ꯑꯣꯏꯔꯝꯗ꯭ꯔꯕꯣ? ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯨꯝꯂꯛꯇꯦ꯫ ꯀꯩꯐꯥꯅ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯦꯁ ꯀꯤꯠꯇꯨ ꯇꯦꯕꯜꯗ ꯊꯝꯃꯛꯏ꯫ ꯗꯥꯛꯇꯔꯗꯨꯅ ꯌꯦꯡꯂꯒ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯁꯔ, ꯌꯣꯔ ꯋꯥꯏꯐ ꯏꯁ ꯀꯟꯁꯤꯞ꯫ ꯒꯥꯏꯅꯤ ꯗꯥꯛꯇꯔ ꯑꯃꯗ ꯔꯤꯐꯔ ꯇꯧꯔꯒꯦ, ꯁꯤꯗ ꯀꯨꯞꯅ ꯌꯦꯡꯕꯤꯔꯣ꯫ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯛꯇꯔꯗꯨꯒ ꯍꯦꯟꯁꯦꯛ ꯇꯧꯅꯩ꯫ ꯑꯗꯨꯒ ꯒꯥꯏꯅꯤ ꯋꯥꯔꯗꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯗꯣꯛꯇꯔ, ꯑꯝꯇ ꯆꯪꯉꯒꯦꯕ꯫ ꯂꯟꯊꯣꯏꯗꯨ ꯐꯥꯏꯜ ꯌꯦꯡꯉꯝꯕꯗꯒꯤ ꯀꯩꯐꯥ, ꯆꯪꯉꯛꯑꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥ, ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯟꯊꯣꯏꯅ ꯌꯦꯡꯂꯤ꯫ ꯂꯟꯊꯣꯏꯅ She is 3 weeks now. ꯃꯁꯥꯗꯤ ꯌꯥꯝ ꯐꯔꯤ꯫ ꯑꯉꯥꯡꯒꯤ ꯍꯥꯔꯠꯕꯤꯠꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯔꯤ꯫ But you have to be very careful. First trimester is very risky. You know even miscarriage can be occur. Take medicine regularly and follow good diets. Do some exercise. Don't be stressed. ꯆꯥꯕꯗ ꯌꯥꯗꯕ ꯇꯧꯕ ꯌꯥꯎꯔꯛꯀꯅꯤꯀꯣ, but ꯀꯔꯤꯅ ꯃꯍꯨꯠ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯣ
ꯌꯦꯡꯉꯒ ꯆꯥꯅꯕ ꯇꯧꯁꯤ. Oh, thank you so much. My pleasure and congratulations. ꯀꯥ ꯍꯦꯟꯅꯁꯨ ꯄꯥꯈꯠꯂꯨꯅꯨꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯀꯩꯐꯥꯒꯤ ꯃꯥꯏꯊꯣꯡꯗ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯗꯨ ꯎꯔꯗꯨꯅ ꯂꯟꯊꯣꯏꯅ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯁꯥꯏꯔꯛꯄꯅꯤ. ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯉꯒ ꯂꯟꯊꯣꯏ ꯃꯕꯨꯛꯇ ꯇꯞꯅ ꯅꯥꯜꯂꯤ. ꯂꯟꯊꯣꯏ ꯋꯥꯈꯜꯗꯨꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯒ ꯇꯦꯜꯍꯩꯕꯅ ꯑꯩꯒꯤ ꯀꯦꯌꯔ ꯂꯧꯕꯤꯔꯛꯀꯗ꯭ꯔꯥ? ꯌꯥꯡꯈꯩꯁꯅꯥ, ꯅꯪꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ. ꯑꯁꯤ ꯈꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯄꯥꯟꯗꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯂꯛꯏ. ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯌꯦꯡꯉꯒ ꯌꯥꯡꯈꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯤ. ꯃꯌꯨꯝꯒꯤ ꯃꯤ ꯃꯈꯩꯁꯨ ꯍꯔꯥꯎꯅꯔꯦ. ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ. ꯃꯕꯣꯛ ꯑꯃꯗꯧꯒ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯑꯦꯌꯔꯄꯣꯔꯠꯇ ꯊꯤꯟꯕ ꯆꯠꯀꯗꯕꯒꯤ ꯂꯥꯡꯂꯤ. ꯌꯥꯡꯈꯩꯁꯅꯥꯅ ꯍꯦꯛ ꯌꯥꯗꯗꯨꯅ ꯃꯥꯁꯨ ꯌꯥꯎꯔꯒ ꯂꯥꯛꯂꯤ. ꯑꯦꯌꯔꯄꯣꯔꯠꯇ ꯃꯕꯣꯛ ꯑꯃꯗꯧꯒ ꯊꯝꯂꯝꯂꯒ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗꯨꯗ ꯑꯦꯌꯔꯄꯣꯔꯠ ꯒꯦꯠꯇꯨꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯜꯂꯝꯕꯗꯨ ꯎꯔꯗꯨꯅ ꯌꯥꯡꯈꯩꯁꯅꯥꯅ ꯗꯗꯥ, ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯈꯤꯁꯦ, ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ, ꯄ꯭ꯂꯤꯖ. ꯀꯩꯐꯥꯅ ꯒꯥꯔꯤ ꯈꯥꯝꯂꯒ ꯁ꯭ꯇꯣꯜꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐ꯭ꯂꯦꯕꯔ ꯍꯥꯏꯅꯔꯤꯉꯩ ꯅꯥꯀꯟꯗ ꯀꯩꯐꯥꯗ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯏꯗꯨ ꯎꯔꯗꯨꯅ ꯌꯥꯡꯈꯩꯁꯅꯥꯅ ꯀꯩꯐꯥꯕꯨ ꯏꯟꯊꯣꯛꯏ. ꯑꯍꯧꯕ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤ ꯃꯈꯩꯁꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ. ꯁꯅꯥ! ꯀꯩꯐꯥꯅ ꯄꯥꯈꯠꯅ ꯀꯣꯟꯈꯠꯂꯤ. ꯅꯨꯄꯥꯗꯨꯁꯨ ꯀꯤꯕꯣꯏ ꯀꯔꯤꯋꯣꯏ ꯍꯟꯗꯨꯅ ꯆꯦꯟꯈꯤ. ꯈꯨꯗꯛꯇꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯂꯤ. ꯊꯨꯅꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯤꯜꯂꯝꯃꯤ. ꯆꯤꯡꯊꯥꯡꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯆꯪꯈꯤ. ꯁꯦꯂꯩꯕꯤꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯥꯛꯇꯨꯅ ꯂꯩ. ꯀꯩꯐꯥꯗꯤ ꯇꯔꯪ ꯑꯃꯗ ꯋꯥꯁꯨ ꯉꯥꯡꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯕꯣꯛ ꯑꯃꯗꯧꯒꯗꯁꯨ ꯄꯥꯎꯁꯤ ꯈꯪꯍꯟꯗ꯭ꯔꯦ, ꯈꯪꯍꯜꯂꯨꯕ ꯌꯥꯗ꯭ꯔꯤ. ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ. ꯑꯣꯄꯔꯦꯁꯟꯁꯨ ꯂꯣꯏꯔꯗꯨꯅ ꯆꯤꯡꯊꯥꯡꯒ ꯂꯟꯊꯣꯏꯒꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ. ꯆꯤꯡꯊꯥꯡꯅ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯦꯡꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯗ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯃꯤꯁꯀꯦꯔꯤꯁ ꯑꯣꯏꯔꯦ. ꯑꯉꯥꯡꯁꯦ ꯊꯨꯅ ꯂꯧꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯂꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯀꯩꯐꯥꯗꯨ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ. ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯤ. ꯂꯟꯊꯣꯏꯅ ꯐꯝꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯣ, ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ. ꯂꯟꯊꯣꯏꯁꯨ ꯀꯩꯐꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ. ꯀꯩꯐꯥꯗ ꯐꯥꯎꯔꯝꯒꯗꯧꯕꯗꯣ ꯃꯥꯁꯨ ꯈꯪꯉꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ. ꯀꯩꯐꯥꯁꯨ ꯀꯞꯂꯤ. ꯈꯥ ꯆꯤꯛꯇꯨꯅ ꯐꯣꯝꯗꯨ ꯃꯦꯟꯁꯤꯜꯂꯤ. ꯂꯟꯊꯣꯏꯗꯣ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ. ꯆꯤꯡꯊꯥꯡꯅ ꯚꯥꯏ, ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯊꯝꯁꯤ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯆꯤꯡꯊꯥꯡꯁꯨ ꯑꯃꯨꯛ ꯆꯪꯈꯤ. ꯁꯦꯂꯩꯕꯤꯁꯨ ꯀꯞꯂꯤ. ꯄꯨꯂꯤꯁꯁꯨ ꯔꯤꯄꯣꯔꯠ ꯂꯧꯕ ꯂꯥꯛꯂꯤ. ꯀꯩꯐꯥꯒ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤ. ꯀꯩꯐꯥꯁꯨ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ. ꯇꯦꯜꯍꯩꯕꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟꯗꯨ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ. ꯆꯤꯡꯊꯥꯡꯅ ꯋꯥꯈꯜ ꯋꯥꯍꯟꯒꯅꯨꯀꯣ ꯚꯥꯏ, ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯍꯟꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ. ꯍꯣꯏ ꯚꯥꯏ. ꯂꯟꯊꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯀꯦꯕꯤꯟ ꯂꯣꯝꯗ ꯆꯪꯕꯤꯔꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ. ꯑꯇꯩ ꯀꯅꯥꯅ ꯎꯍꯧꯗ꯭ꯔꯕꯁꯨ ꯂꯟꯊꯣꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯑꯒ ꯊꯣꯛꯈꯤꯕꯗꯨ ꯇꯦꯜꯍꯩꯕꯗꯤ ꯎꯍꯧꯔꯦ. ꯋꯥꯔꯗꯇ ꯄꯨꯊꯣꯔꯛꯂꯤ. ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯗꯨ ꯀꯩꯐꯥ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯌꯦꯡꯂꯤ. ꯇꯦꯜꯍꯩꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯀꯩꯐꯥꯅ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ. ꯁꯦꯂꯩꯕꯤꯕꯨꯁꯨ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯊꯣꯛꯃꯤꯟꯅꯈꯤ. ꯁꯦꯂꯩꯕꯤ ꯃꯌꯨꯝ ꯆꯪꯉꯛꯄꯗ ꯃꯅꯤꯡꯒꯤ ꯊꯣꯡꯂꯣꯝꯗꯒꯤ ꯁꯅꯥꯍꯟꯕꯤꯅ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯁꯨ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤ. ꯁꯅꯥꯍꯟꯕꯤꯅ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯤꯡꯗꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤꯁꯦ ꯁꯤꯐꯝ ꯅꯥꯐꯝ ꯆꯥꯗꯦ ꯍꯥꯏꯁꯦ ꯀꯥꯎꯊꯣꯛꯄ ꯃꯤ ꯌꯥꯝꯅ ꯂꯩꯔꯤꯅꯦ. ꯁꯅꯥꯍꯟꯕꯤ ꯁꯧꯔꯞ ꯇꯧꯅ ꯀꯅꯥꯅꯣ ꯁꯤꯐꯝ ꯅꯥꯐꯝ ꯆꯥꯔꯣꯏꯗꯣꯏꯁꯤꯕꯣ? ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯀꯅꯥꯗꯅꯣ? ꯏꯃꯥꯅ ꯁꯧꯒꯠꯂꯛꯏꯗꯨꯕꯣ ꯏꯃꯥꯗ ꯄꯥꯜꯂꯕꯣ? ꯑꯩ ꯀꯔꯤꯝ ꯍꯥꯏꯗꯦꯀꯣ. ꯏꯃꯥ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕꯁꯤꯕꯣ? ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ ꯏꯃꯥ. ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯦ, ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯗꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ. ꯁꯤꯕ ꯐꯥꯎꯕꯗꯤ ꯁꯤꯍꯧꯗ꯭ꯔꯦꯗꯅ. ꯑꯗꯨꯗ ꯑꯩ ꯀꯔꯤ ꯇꯧꯔꯨ ꯍꯥꯏꯕꯅꯣ? ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯦꯕꯥꯒ ꯇꯧꯔꯨꯆꯣ ꯍꯥꯏꯕ꯭ꯔꯥꯕ? ꯃꯤꯅꯥꯏ ꯑꯣꯏꯔꯨꯆꯣ ꯍꯥꯏꯔꯤꯔꯣ? ꯃꯄꯨꯔꯣꯏꯕ ꯂꯂꯤꯠꯁꯨ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯍꯟꯕꯤ! ꯉꯁꯤꯗꯤ ꯂꯂꯤꯠ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ. ꯊꯥꯎꯑꯣ, ꯈꯔꯒ ꯊꯥꯎ. ꯑꯩꯅ ꯇꯧꯔꯤꯁꯤꯡꯁꯦ ꯅꯈꯣꯏꯒꯤꯅꯦꯗꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨꯀꯣ ꯅꯈꯣꯏ. ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯈꯨꯝꯂꯛꯀꯅꯨ. ꯅꯪꯒꯤ ꯋꯥ ꯈꯨꯗꯤꯡꯕꯨ ꯂꯧꯔꯨꯕꯒꯤ ꯑꯩꯒꯤ ꯏꯖꯠ ꯁꯪꯃꯥꯟꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯗꯅ. ꯑꯩꯅ ꯑꯥꯗꯇ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯅꯅꯤꯡ ꯌꯥꯝꯅ ꯇꯝꯃꯦ ꯍꯥ?
ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ ꯂꯩꯔꯣꯏ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯒ ꯂꯩꯔꯣꯏ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯒ ꯁꯨꯏꯠꯀꯦꯁꯇ ꯂꯧꯊꯣꯔꯛꯂꯒ ꯊꯣꯛꯈꯤ ꯑꯁꯨꯃꯥꯏꯅ ꯍꯦꯛ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯃꯑꯣꯡꯁꯤ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕꯅꯤ ꯃꯄꯥꯝꯗ ꯅꯣꯡꯃ ꯂꯩꯔꯨꯔꯒ ꯍꯦꯛꯇ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯂꯤꯁ ꯈꯔ ꯂꯥꯛꯏ ꯁꯅꯥꯍꯟꯕꯤ ꯂꯩꯇ꯭ꯔꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯔꯝꯗꯣ ꯍꯥꯏꯕꯗ ꯂꯂꯤꯠꯁꯨ ꯁꯦꯂꯦꯡꯕꯤꯁꯨ ꯏꯉꯛꯉꯛꯏ ꯄꯨꯂꯤꯁꯁꯤꯡꯗꯨ ꯊꯨꯅ ꯑꯃꯨꯛ ꯆꯠꯈꯤ ꯂꯂꯤꯠꯁꯨ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯂꯤꯁꯅ ꯋꯥꯏ ꯆꯥꯏꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯅꯔꯁ ꯑꯃꯗ ꯁꯤꯟꯅꯔꯝꯂꯒ ꯀꯩꯐꯥꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯗꯨ ꯐꯥꯎꯕ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯕꯒꯤꯅꯣ ꯑꯄꯥꯝꯕ ꯁꯦꯜꯗꯣ ꯍꯥꯏꯌꯨ ꯑꯩ ꯄꯤꯒꯦ ꯁꯔ ꯑꯝꯇ ꯐꯤꯡꯒꯠꯄꯤꯒꯅꯣ ꯀꯩꯐꯥ ꯋꯥꯈꯜꯗꯨꯗ ꯍꯧꯖꯤꯛ ꯁꯅꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯀꯥꯟꯗꯨꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯕ ꯃꯤ ꯍꯥꯏꯗꯣ ꯑꯣꯏꯔꯗ꯭ꯔꯣ ꯑꯁꯣꯝꯅ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯂꯤꯁꯅ ꯋꯥꯏ ꯆꯥꯏꯔꯤ ꯑꯆꯠ ꯑꯋꯣꯡ ꯈꯨꯗꯤꯡ ꯆꯦꯛ ꯇꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯍꯟꯕꯤꯗꯣ ꯑꯦꯌꯔꯄꯣꯔꯠꯇ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯁꯤꯚꯤꯜꯗ ꯂꯥꯛꯄ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯈꯔꯅ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯂꯗꯨꯅ ꯌꯦꯡꯂꯤ ꯐꯤꯖꯣꯜ ꯁꯦꯠꯄꯁꯨ ꯌꯥꯎꯔꯛꯏ ꯄꯨꯂꯤꯁ ꯂꯥꯛꯄꯗꯨ ꯎꯕꯗ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯥꯀꯟ ꯑꯃꯗꯒꯤ ꯂꯥꯛꯄ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯃꯅ ꯐꯥꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯤ ꯃꯥꯅ ꯊꯥꯗꯣꯛꯂꯨꯕ ꯅꯨꯄꯥꯗꯨꯅ ꯃꯆꯤꯟ ꯀꯥꯡꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯏꯔꯩ ꯂꯩꯅ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯈ꯭ꯔꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯒꯥꯔꯤ ꯑꯃꯗꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯛꯇꯨꯅ ꯐꯥꯒꯠꯄ ꯉꯝꯂꯛꯄꯅꯤ ꯀꯩꯐꯥꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯇꯥꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯅꯤ ꯁꯅꯥꯍꯟꯕꯤ ꯐꯥꯔꯦ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯣ ꯗꯗꯥ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯆꯦꯟꯅꯕ ꯃꯤ ꯐꯥꯔꯦ ꯍꯥꯏꯔꯛꯏꯅꯤ ꯁ꯭ꯇꯦꯁꯟ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯁꯅꯥ ꯃꯔꯝ ꯃꯣꯛꯄꯅꯤ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯣ ꯑꯩ ꯐꯠ ꯆꯠꯂꯨꯔꯒ ꯂꯥꯛꯀꯦꯀꯣ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯀꯩꯐꯥꯁꯨ ꯁ꯭ꯇꯦꯁꯟꯗ ꯐꯤꯡꯅ ꯆꯪꯂꯛꯏ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯁꯨ ꯃꯅꯨꯡ ꯑꯗꯨ ꯀꯟꯕ ꯅꯨꯄꯤꯅꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯃꯤꯁꯀꯦꯔꯤꯌꯁ ꯑꯣꯏꯈꯤꯕꯗꯣ ꯅꯔꯁ ꯑꯃꯗꯒꯤ ꯈꯪꯂꯝꯃꯤ ꯑꯗꯨꯃꯛ ꯀꯞꯇꯨꯅꯇ ꯂꯩꯔꯤ ꯀꯩꯐꯥꯁꯨ ꯊꯦꯝꯖꯤꯟꯕ ꯌꯥꯝꯅ ꯊꯦꯝꯖꯤꯜꯂꯤ ꯁꯅꯥ ꯑꯗꯨꯃꯥꯏꯅ ꯀꯞꯂꯅꯨꯁꯦ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯇꯝꯂꯝꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯅꯀꯣꯛꯀ ꯂꯣꯏꯅ ꯆꯤꯛꯂꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯑꯩꯗꯤ ꯃꯤꯍꯥꯠꯄꯤꯅꯦ ꯏꯆꯥꯗꯣ ꯑꯩꯅ ꯍꯥꯠꯄꯅꯦ ꯐꯠꯇ꯭ꯔꯕꯤ ꯏꯃꯥꯗꯣ ꯀꯟꯕ ꯄꯥꯝꯂꯨꯕ ꯑꯩꯒꯤ ꯑꯄꯪꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯁꯅꯥ ꯅꯁꯥꯅ ꯅꯁꯥ ꯅꯔꯥꯟ ꯁꯤꯖꯤꯟꯕꯗꯣ ꯇꯣꯛꯑꯣꯕ ꯁꯦ ꯇꯣꯛꯑꯣꯃꯤ ꯗꯗꯥ ꯑꯩꯕꯨ ꯁ꯭ꯇꯦꯁꯟꯗ ꯑꯝꯇ ꯄꯨꯕꯤꯌꯣ ꯁꯦ ꯑꯩ ꯁ꯭ꯇꯦꯁꯟꯗ ꯑꯝꯇ ꯄꯨꯕꯤꯌꯣ ꯗꯗꯥ ꯁꯦ ꯑꯩ ꯁ꯭ꯇꯦꯁꯟꯗ ꯑꯝꯇ ꯄꯨꯕꯤꯌꯣ ꯗꯗꯥ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯄꯨꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯊꯤꯡꯂꯨꯕꯁꯨ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯄꯨꯔꯛꯂꯤ ꯁ꯭ꯇꯦꯁꯟꯗ ꯆꯪꯉꯛꯄꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯤꯜ ꯆꯤꯌꯔꯗ ꯏꯟꯁꯤꯜꯂꯛꯏ ꯁꯅꯥꯍꯟꯕꯤꯗꯣ ꯃꯃꯥꯡꯗ ꯇꯨꯃꯤꯟ ꯐꯝꯂꯤ ꯏꯟꯊꯣꯝꯆꯥ ꯁꯅꯥꯍꯟꯕꯤ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯏꯟꯊꯣꯝꯆꯥꯅ ꯂꯥꯜꯂꯛꯄ ꯈꯨꯗꯤꯡ ꯅꯆꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯛꯄꯤꯕ ꯉꯝꯃꯤ ꯉꯥꯛꯁꯨ ꯑꯗꯨꯃꯛ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯔꯁꯇꯨꯗꯒꯤ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨ ꯂꯧꯊꯣꯔꯛꯂꯒ ꯄꯨꯂꯤꯁꯇ ꯄꯤ ꯑꯁꯤꯗ ꯏꯕꯤꯗꯦꯟꯁ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯂꯥꯜꯂꯛꯄꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯉꯥꯛꯄꯤꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯅ ꯍꯦꯛ ꯎꯕ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯏꯄꯨꯔꯣꯏꯕꯗ ꯁꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯉꯥꯛꯄꯤꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯏꯆꯥꯕꯨ ꯁꯣꯛꯍꯟꯕꯤꯈ꯭ꯔꯦꯗꯅ ꯁꯅꯥꯍꯟꯕꯤ ꯋꯥꯗꯤ ꯉꯥꯡꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯀꯝꯄ꯭ꯌꯨꯇꯔꯗ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯌꯦꯡꯕꯗ ꯂꯣꯏꯅ ꯊꯣꯔꯛꯂꯤ ꯌꯥꯎꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯀꯝꯄꯅꯤꯒꯤ ꯄꯩꯁꯥ ꯁꯦꯔꯥꯟꯅꯅ ꯁꯤꯖꯤꯟꯅꯕ ꯋꯥꯗ ꯑꯣꯏꯔꯝꯗ꯭ꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯄꯥꯒꯤ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯊꯥꯗꯠꯂꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯕꯒꯤ ꯋꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯇ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯄꯥꯗꯤ ꯍꯤꯡꯉꯒ ꯗꯣꯛꯇꯔ ꯑꯃꯒ ꯇꯥꯟꯅꯔꯒ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯌꯥꯎꯔꯝꯂꯤ
ꯊꯣꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟꯇꯨ ꯀꯩꯐꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯦꯟꯅꯔꯤꯕ ꯗꯣꯛꯇꯔꯗꯨꯁꯨ ꯐꯥꯒꯠꯂꯨꯔꯦ꯫ ꯍꯥꯟꯅꯅ ꯀꯦꯁ ꯃꯌꯥꯝ ꯆꯦꯟꯅꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯍꯟꯕꯤ ꯖꯦꯜ ꯌꯧꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯆꯤ ꯃꯆꯤꯗꯇ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯅꯤ? ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯠꯇꯅ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯀꯩꯐꯥꯁꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯦꯟꯅꯕꯗ ꯑꯣꯐꯤꯁ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜ ꯈꯖꯤꯛꯇꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅꯇ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯌꯥꯡꯅꯕ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯄꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯗꯗꯥ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯗ꯭ꯔꯣ? ꯄꯣꯠ ꯆꯩ ꯄꯦꯛ ꯇꯧꯔꯤꯕ ꯀꯩꯐꯥꯗꯨ ꯑꯣꯟꯊꯣꯔꯛꯂꯒ ꯍꯪꯂꯛꯏ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯥꯎꯗꯣꯔꯤꯕ? ꯗꯗꯥꯗ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨ ꯁꯤꯟꯅꯗꯕꯒꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯅꯔꯒꯨꯝꯁꯤ꯫ ꯗꯗꯥ, ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯛ ꯍꯥꯞꯆꯤꯟꯕ ꯋꯥꯔꯤꯗꯣ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯜꯂꯨꯗꯦ꯫ ꯊꯧꯗꯣꯛꯇꯨ ꯊꯣꯛꯄ ꯅꯨꯃꯤꯠꯇꯗꯪ ꯈꯪꯕꯅꯦ꯫ ꯗꯗꯥ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ꯫ ꯁꯅꯥ, ꯀꯞꯀꯅꯨꯁꯦ, ꯑꯩ ꯊꯥꯖꯩꯌꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯀꯞꯀꯗꯕ ꯃꯇꯝ ꯅꯠꯇꯦ, ꯃꯃꯣꯟ ꯅꯣꯛꯑꯒ ꯂꯩꯒꯗꯧꯕꯅꯤ꯫ ꯀꯞꯄꯅꯨꯀꯣ꯫ ꯑꯗꯨꯏ ꯁꯔꯨꯛ ꯀꯔꯤ ꯀꯔꯤ ꯄꯨꯁꯤꯒꯦꯗꯣ ꯍꯥꯞꯆꯜꯂꯣ꯫ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ? ꯏꯕꯥꯅꯤꯈꯛꯅꯤ꯫ ꯇꯦꯂꯩꯕꯁꯨ ꯑꯣꯐꯤꯁꯇꯩ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯟꯊꯣꯏꯗꯣ ꯕꯥꯠꯔꯨꯝꯗꯒꯤ ꯇꯥꯋꯦꯜ ꯑꯃ ꯇꯩꯊꯣꯔꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯂꯟꯊꯣꯏ ꯋꯥꯈꯜꯗꯨꯗ ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ? ꯍꯥꯏꯔꯒꯅ ꯀꯔꯤ? ꯍꯥꯏꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯗꯣꯏꯖꯥꯠꯅꯣ? ꯇꯦꯂꯩꯕꯁꯨ ꯐꯥꯏꯜꯗꯨ ꯁꯨꯝ ꯌꯦꯡꯉꯤ꯫ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ? ꯀꯩꯅꯣ? ꯍꯥꯏꯔꯛꯑꯣ꯫ ꯑꯩ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯦꯂꯩꯕꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯉꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯈꯤ꯫ ꯍꯥꯏꯔꯔꯣꯏꯒꯦꯗ꯫ ꯇꯦꯂꯩꯕ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯇꯦꯂꯩꯕ ꯂꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯟꯊꯣꯏꯁꯨ ꯎꯗꯕ ꯁꯥꯔꯒ ꯐꯝꯗꯨꯅ ꯂꯩ꯫ ꯇꯦꯂꯩꯕ ꯃꯥꯒꯤ ꯐꯥꯏꯜ ꯆꯦꯛ ꯇꯧꯔꯤꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯂꯟꯊꯣꯏꯁꯨ ꯕꯦꯜꯀꯣꯅꯤꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯦꯂꯩꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯥꯀꯟꯗ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ? ꯇꯦꯂꯩꯕ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯕ ꯂꯂꯤꯠꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯂꯦꯡ ꯑꯣꯠꯇꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯁꯨ ꯈꯨꯗꯛꯇ ꯃꯌꯨꯝꯗ ꯊꯣꯔꯛꯂꯤ꯫ ꯖꯦꯜꯗ ꯆꯠꯇꯨꯅ ꯃꯃꯥꯁꯨ ꯎꯅꯔꯨꯔꯦ꯫ ꯊꯥꯖꯗꯕꯒꯤ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯊꯣꯛꯂꯤꯁꯤ꯫ ꯁꯦꯂꯩꯕꯤꯗꯤ ꯃꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯎꯅꯕ ꯐꯥꯎꯕ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫